ꯑꯩ ꯀꯁꯇꯃꯔ ꯈꯔ ꯂꯥꯛꯑꯃ ꯌꯥꯝ ꯁꯥꯊꯤꯅ Hello everyone, ahanoktada mayam boikong na Thamjarii, mayam kamay tawnarige nungainaribo. Ado mayam ngasidi top phajaba collection mayam ama yenghalakke. Ado Instagram dasu adum phajana hapjarake bako. Ai mataida Instagram ge hapjaramge nongalaithi amana adum leibane bako mayam changaga yengbiyo. Ahongba mamalda hojikti Ningolchakaubagi yorabane Ningolchakaubagi offer yamna mayamna leiba ngamnagadaba mamalda hongna adum wholesale da adum thadokani bako. Aduna mayam apamba adum changaga Yengbiro ado hojik top khudang asmana khudang khara sangbodo aten mana taba hojiti inthamda changamina adum khara asangbo oina adum yengase bako adudi imungda yengalakke bako imungda changase mayam phiron karika sando amise ai customer khara la ambaine bako Ningolchakaubagi mayanina sari phajaba mayam amsu pu khare aduga akhoigi blouse phajaba mayam su puna khare aduga Howjik nauna lakpane sigi top se phajadre ngo stretchable ne bako mi punamakta adum chani khudang khara sang bidone seisina se leire aduga mayam siga su top ne seisina khara ten bane bako aduga sina sang bane khoi indhamda da di chap charani phane ka set yam sathina phajadoi jatne mathang mayam da yenghalake collection mayam da ko khang changchalo mayam ngasidi leisabina su set pa yaba aduga mauna su set pa yaba yamna ing lawba top tagi haurase ko sigi top se yengo mayam pambom khitang yawbane bako khara khatang pom tak tawbidune ado siga machu phajaba mayam ma lei bako adu sureng halake si top se yengo mayam makhutta pambom su khitang yawbane bako aduga sigi machu sem laani suguma fruit se mayam yam sathina mina pam nei bako stretchable su oiba aduga ing laurga letpa su nuai ba oiba ko aduna yamna mina pam nei haiba tare aduga sigi machu se mo yenghalake asina mo khitang hapet mana de ko naksam se sina mo ngama oibane yenghalake phajana sina mo asmana oye design se machu gidi loi sunaba laiye mayam machu apamba adum haibiro bako ado siga su leire aduga mayam sina khudang khara sang bidone sina khudang sangakane bako asiga su machu mayam lei yenghanjarake sina aten bida leire siga sang bada leire sisu khudang sang bido oidoine amu bane sina black color ichanda chanaba machu ne su khudang sang bi na leire siga su leire mayamna apamba machu adum haibiro bako mayam yengo aina hojik sigi setliba leper se yam sathina mon lauraga chamon laubi akhoi more gi doni bako siga leire sigi fi quality se mayam de ngalake bako siga su manaroi bako asisina machu su adum sudaraga adum machu kok tharak bidone bako aduga setpadi adum nungai bane se so sigam leire fi quality se manada bane mayam yengo bako sinengo sina khoi chamon laubi fi do setpa yam sathina nungai bane bako setpa yam sathina nungai bi do oidoine phajadro machu su kokta bane se yam sathina machu khang bane bako aina orange color da ma set naiye set pa yam sathina nungai ba olang thada aduna hojik pho machu koktre bako ado mina adum hange kaide lawino haina ko ado sigi leper se su pujara e mayam yengbi ba yagani machu mayam apure bako mayam de ngalaki ado su leper se khwak yamdi purak pane ado sigi leper se yam sathina mina pamna ba hai tare pak adum lakna gi bako akhoi kasarda ni sigadi yam sathina olangi haiba tare aduna phane kari class set na leibodu ngamdaba yam sagat pagi ko aduna asmain toba ing lawba leper asmain toba se yam sathina chatle bako aduna purak paga adum mi singena pak lawna gi ba haiba tare adu aisu dum hongna adum thado e bako jol horaga loire haina ko siga machu am leire ko
ꯁꯤ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯑꯅꯤꯅꯤꯕꯀꯣ ꯁꯤꯁꯦ ꯂꯧꯔꯛꯏꯁꯦ ꯃꯆꯨꯁꯦ ꯐꯖꯃꯟꯒꯤꯅ ꯑꯅꯤ ꯂꯧꯁꯤꯜꯂꯛꯄꯅꯤ siga am leire si khata ngaire bako machu se adudai aina so am laure aina si am laure bako set pa yam sathina nungai hena adugi hauji amu ina fi yengalake si yengbiyo ma'am yam sathina phajabni to phajadra magi lei sat ka se ichanda chana da ba machu ni bako ing lawi machu do ne asigai siga machu apam apam ba myam leiba ko myamna apam machu adum habirak pa yagani asigai siga mapanda lei shatpa amane mapanda lei shataba amasu yawe ba ko aduga myam sigai siga mapanda lei yawda bido si lei jare si machu yam sathina phajabane yengo do mi ngau thok pi machu ni mi yam sathina ngau thok tro mapanda smile lei yawe ko mai mapan seu sigasu myamna apa apamba machu myam leibako myamna pamba taragadi ai Instagram page ta hapcharamge bako aduga myam apa apamba adum select tobiro yam yangna adum order tawsanbiro bako hojiti Ningolchakaubagi mya oibanina haidi yangna mi singdo logna banina ko amung roi basu yai bako aduna yangna order tawsanbiro o myam aduga myam akhoi rani da mu yang hanjarake ko yam sathina chawe myam sidi mi chau sangba mi naga set adi ko awangba mi naga set adi phajani haba tare khodi yam wangba mi oide ko mayai oram hai tare yengo yam sathina phajadro yam su chawe ba phi se khu chaw am tawe erong sa ka chengo magi lei ga se mapan ga chengo do asiga su myamna apa apamba machu phangani bako adum contact tawro o ado myamna any khangning ba lerga so agi Instagram da page ta hapcharamage myam changaga adum DM tawbiro aduga apa apamba any top bo oiro leopard bo oiro sari bo oiro screenshot tawraga adum thabiro bako adudi myam ngasigi di kainarse mathang phaja phajaba na wano ba myama amu yang minarse bako ngasigi di bye bye